Hi viewers, nungsujarba kang lesa sing PK channel nang si pudun laksari ba topic asi mamang dai na semjekhiba kuna tongan ba leina lesson ahum lakpe ai haiduna mamang du sine thamjakre mamang gi koi puya ga like ibiramba gi matung inna ikuna Meitei Hidak lang thak ahum khaktang ikhoina sinabagi mo mato karamna sinagani habagi mo mato da ina ngasi meyamda khudol tamjage tasengna hariba hidak ahum mado aina barton tawjarabagi blog ma semjakre then aduga hidak to mo aina lawjarabagi blog ma semjare now bajik khwadi darkar leji aikoina mafum marang khangdene hidak asi sinabagi mo mato si khangdene hekta pungsin sinara hekta pagaro suna tabnina karamna sinagani habji koi nusijarba kani sa mayam si khamina dabi yada batanja lei ba haitari ko masi tasengna isu khangi thajadabasu kongai ma legani thajabasu kongai ma legani adubu thajaba mina aduma Tobiro Tazabina Tobiro no sympathy in a hyping of the day, Siki Patan. I saw I in a so hit of the other set came that I Tazabagi the Motani. Like the thing Ravanina, Sigumaka and Valena, let's set Kayam, Lakani, have a sip among I think Ibiram by Tariko. Ibiram sticky, Sihari Bahida, Ahum say, Equina, Karamna, Sinagani, Habigi Matang, since they couldn't come the Batargati, Yaro do my time. Madam Maramaduna, Hari Bahida, Ahum Habidi, KOKAN, MAYOPHA, Amadi. PONGPHA UPONGPHA haiba mayamna PONGPHA haiduna khangnare masi magi wahan toksing ase amatang ai hana akhangai singna haibirambagi matung inna ai matang mayamda khangnjage KOKAN haibidi ekoi haksang di yawriba singsi kok sibu kannabagi damukta leibune haina lobirame then aduga MAYOPHA haibisina lakataba leina tina kya changhandaba ngamba adugumba hidak langkani mamangai de yam sinaramba haitariko aduga UPONGPHA mayana PONGPHA haisina kaida sinaramba haimatamda mamangai de koina sana khona ba madi funa sainaba matamda then koina mamangai matamdi thangda painarambagi koina yamna lerame hariba sigumba singsida koina mangona kukan panganbagi ne haiduna lawlerame si tongan ba khangai singna thambiramdagi mamangai gi ahlaman singni am sinaramba ngakta haitariko aduna masi ahum si paraka dai koina tongan ba leina lesat lakadu singsigi ahum si sinaraga koina futlaga thakku matamda lakadu leina lesat kya de koina sangbunga moi haina ibiramse tasengna ai thajabagi damakta ngasi tobjodribani aduna tasengna aina thamjaningbadi hariba hida ahum se koina pagsa saba pungput futlaga ta thakpa yaba nate magi Lighten gi niyom gi matung ina like the ibiramagi matung ina magi sinabagi niyom se si khang tangai phadaba haitari ko mapung ina aikoina hariba hida ahum se asing ising amad hana samthokiragani aduga hoji aikoina futpagi niti niyom se karamna futkani haiba matamda tasengna aikoina hariba hida ahum se asing ising amad samthokagani aduga hidak se futkadreba isamak se hana tasengna iruja thokpire haraga isasi iruja thokani then aduga asengba fruit firon setpira kan sida lighting yauna togodoba thabak nina mapung oina aikoina fajana samthokpirani aduga sing khayam hapani habibe sing sida karamna togani hai matamda tasena aikoina sing sida numit tareni thakkada bai tariko numit tareni thakkada bani adugo sinaba hogusina karam matamna hogani hai matamda aigi ipok numit ama yare then aduga ipok numiti thiraku matamda numit humni taba then aduga numit tarukni taba ma haibidi aipo matamda aikoina angangi mabuk inbum matam haidare aigi aina ibuk thakkibu numit sinumit humni dagi ta hariba numit ahum se sidagi koina ipok numit sima yare ipok numit dagi serga numit humni taba ma then aduga numit charukni taba sidagi hobi ga da haitare sina jagadi hobi gi belo deti cha kibidi yai sina kibidi yai adugo belo kebde lero haina ahlaman singna takpirame hariba hokibu numit sidagi hona numit chare ni supna continuous ta thakpi ga da bane loan kibu numit adagi sum thambiraga kharga krai yamna natasu khaji thakbirase numit tare ni supna thakpi ga da aduga loan nu matamda horen soina takchar khige loan nu matamda karamna loan gani habi matamda koina loan gari patra aduda koina sumna bahira ahum se MAYOPHA ne adi KOKAN ne then adagi UPONGPHA ne hariba hira ahum sigi sang sap manana khara hapira kan dai koina futlane futpa matam sida hapani hapaga koina makhum bira kan sida laron tare na ol olaga maikai olaga amuk thambiga da baidari ko thambira kan sida koina hariba laron tare se ko kan laron tare to bo mu koina nung khangde kai hangte asem gomna kenum nanbiga da ba nanbiraga luan ga da matam se ahlam sing da like to ibiram gi machung inna
ꯄꯨꯡꯈꯥꯏ ꯑꯃꯒ ꯃꯤꯅꯤꯠ 8 ꯆꯨꯞꯅ ꯂꯣꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯍꯥꯏꯕꯤꯔꯝꯃꯤ ꯍꯧꯖꯤꯛ ꯑꯩꯅ ꯑꯈꯪ ꯑꯍꯩ ꯈꯔꯗ ꯁꯨꯝ ꯍꯪꯖꯕ ꯃꯇꯝꯗꯁꯨ ꯄꯨꯡꯈꯥꯏ ꯑꯃꯒ ꯃꯤꯅꯤꯠ 8 ꯃꯤꯅꯤꯠ 8 ꯁꯤ ꯌꯥꯎꯗꯕꯁꯨ ꯌꯥꯗꯕ ꯄꯨꯡꯈꯥꯏ ꯑꯃꯁꯤꯅ ꯉꯁꯥꯏꯒꯤ ꯃꯉꯣꯟꯗ ꯌꯥꯎꯔꯝꯃꯤꯕ ꯃꯆꯜꯁꯤꯡꯁꯤ ꯃꯄꯨꯡ ꯐꯥꯅ ꯆꯪꯈꯤꯅꯕ ꯑꯗꯨꯒ ꯃꯤꯅꯤꯠ 8 ꯑꯃ ꯍꯥꯞꯇꯣꯔꯤꯁꯤꯅ ꯑꯩꯈꯣꯏꯅ ꯃꯤꯅꯤꯠ 8 ꯁꯤꯗꯅ ꯑꯩꯈꯣꯏꯒꯤ ꯅꯨꯃꯤꯠ 8ꯅꯤꯒꯤ ꯊꯛꯀꯗꯧꯔꯤꯕꯁꯤꯒꯤ ꯃꯔꯣꯟ ꯂꯣꯏꯅ ꯍꯥꯞꯈꯤꯕ ꯑꯗꯨꯅ ꯄꯨꯡꯈꯥꯏ ꯑꯃꯒ ꯅꯨꯃꯤꯠ 8ꯅꯤ ꯆꯨꯞꯅ ꯏꯁꯤꯡꯁꯦ ꯐꯨꯠꯄꯤꯒꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ ꯄꯨꯡꯈꯥꯏ ꯑꯃ ꯐꯨꯠꯀꯗꯕ ꯏꯁꯤꯡꯅꯤꯅ ꯈꯔ ꯌꯥꯝ ꯇꯛꯅꯗꯤ ꯍꯥꯞꯄꯤꯕ ꯇꯉꯥꯏ ꯐꯗꯦ ꯍꯥꯏꯕꯁꯤꯃ ꯇꯝꯖꯒꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯍꯤꯗꯥꯛ ꯑꯍꯨꯝꯁꯤꯁꯨ ꯆꯥꯡ ꯃꯥꯟꯅꯅ ꯍꯥꯞꯄꯤꯔꯀꯥꯟꯗꯁꯤꯗ ꯑꯩꯈꯣꯏꯅ ꯆꯞ ꯆꯥꯅ ꯐꯨꯠꯀꯗꯕ ꯐꯨꯠꯂꯕ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏꯅ ꯊꯛꯄꯤꯒꯗꯕꯅꯤ ꯁꯨꯝꯅ ꯍꯥꯏꯔꯤꯕ ꯍꯤꯗꯥꯛ ꯑꯍꯨꯝꯁꯤ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯕꯒꯤ ꯃꯑꯣꯡ ꯃꯇꯧꯗꯨꯅꯤ ꯉꯁꯤ ꯑꯩꯅ ꯃꯌꯥꯝꯗ ꯎꯍꯟꯖꯔꯤꯕꯁꯦ ꯍꯧꯖꯤꯛ ꯑꯩꯅ ꯁꯤꯒꯤ ꯂꯥ 8ꯁꯤ ꯀꯔꯝꯍꯥꯏꯅ ꯍꯥꯞꯀꯅꯤ ꯍꯥꯏꯕꯗꯣ ꯁꯤꯅ ꯈꯨꯝꯖꯤꯟꯗꯣꯏꯅꯦꯀꯣ ꯈꯨꯝꯖꯤꯜꯂꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯅ ꯀꯔꯝꯅ ꯍꯥꯞꯀꯅꯤ ꯍꯥꯏꯕꯗꯨ ꯑꯩ ꯇꯥꯛꯆꯒꯦ ꯁꯤꯃ ꯍꯥꯟꯅ ꯈꯤꯇꯪ ꯆꯥꯊꯣꯛꯆꯒꯦ ꯑꯍꯥꯟꯕꯁꯦ ꯁꯨꯃꯥꯏꯅ ꯍꯥꯞꯄꯤꯔꯅꯤ ꯑꯩꯈꯣꯏꯅ ꯃꯊꯪꯗ ꯁꯨꯝꯅ ꯑꯃꯨꯛ ꯍꯥꯞꯄꯤꯔꯅꯤ ꯀ꯭ꯔꯣꯁ ꯆꯠꯂꯅꯤꯀꯣ ꯄ꯭ꯂꯁꯀꯤ ꯃꯑꯣꯡꯗ ꯊꯝꯃꯅꯦꯕ ꯁꯨꯃꯥꯏꯅ ꯗꯦꯟ ꯑꯗꯨꯒ ꯑꯃꯨꯛ ꯐꯩꯔꯛꯑꯅꯤ 3 4 ꯑꯃꯨꯛ ꯐꯩꯔꯅꯤ ꯑꯃꯨꯛ ꯌꯨꯡꯉꯅꯤ ꯑꯃꯨꯛ ꯐꯩꯔꯅꯤ 8 ꯁꯨꯔꯦꯀꯣ ꯁꯤ 8ꯁꯤ ꯁꯨꯝꯅ ꯊꯝꯕꯤꯒꯗꯕ ꯍꯥꯏꯇꯥꯔꯦ ꯃꯈꯨꯝꯗꯨꯒꯤ ꯃꯊꯛꯇ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯀꯩꯒꯨꯝꯕ ꯅꯟꯗꯣꯏꯅꯦ ꯁꯤ ꯅꯟꯗꯣꯏꯅꯦ sini nanjarake ini am hekran nanti ay ko si hay hekran nanjarake sida thamage thamakanda ay may tugas terage oke aduga kumsing yang jarake yukse ꯍꯧꯖꯤꯛ ꯑꯩ ꯍꯥꯡꯗꯣꯛꯆꯔꯒꯦ ꯍꯤꯗꯥꯛ ꯆꯥꯕꯗ ꯌꯦꯡꯃꯤꯟꯅꯁꯦ ꯀꯔꯝꯕ ꯐꯤꯕꯝ ꯂꯩꯒꯦ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯦ ꯂꯥꯁꯤ Are you all my personal needs? मैम हिदाक तो लेजरे हजे थक्सरगे मैं ममांग तो सुम थक्सरगे मियंग तमिनसे हम हवनी सिदे